ꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯨꯚꯤ ꯔꯤꯀꯦꯞ ꯃꯅꯤꯄꯨꯔꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯐꯤꯜꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯟꯗꯤꯁꯄ꯭ꯌꯨꯇꯦꯗ 2019ꯅꯤ꯫ ꯐꯤꯜꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟꯗ ꯅꯨꯄꯥ ꯑꯃ ꯎꯠꯂꯛꯑꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯕꯣꯏꯀꯥ ꯀꯧꯏ, ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯐꯥꯏꯇꯔꯃꯦꯟ ꯑꯃꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯃꯃꯤꯠꯁꯦ ꯍꯨꯃꯥꯡ ꯏ-ꯅꯥ ꯌꯥꯝ ꯊꯣꯛꯂꯝꯃꯤ꯫ ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯏꯠ ꯑꯃ ꯐꯨꯅꯔꯛꯄ ꯂꯣꯏꯕꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯃꯥꯅ ꯐꯨꯅꯔꯤꯕ ꯐꯥꯏꯠ ꯑꯗꯨ ꯃꯥꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯨꯗꯠꯇꯨꯅ ꯃꯥꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯧꯖꯤꯛ ꯖꯦꯜꯗ ꯑꯃꯨꯛ ꯎꯠꯂꯛꯑꯦ꯫ ꯃꯐꯝꯁꯤꯗ ꯖꯦꯂꯔꯁꯤꯡꯒꯤ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯐꯥꯏꯠ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯒꯤ ꯐꯥꯏꯠ ꯑꯁꯤꯒꯤ ꯆꯦꯝꯄꯤꯌꯟ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯨꯁꯃꯥꯔ ꯀꯧꯏ꯫ ꯀꯨꯁꯃꯥꯔ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯨꯅꯕ ꯍꯩꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯐꯥꯏꯠ ꯁ꯭ꯀꯤꯜ ꯑꯁꯤ ꯑꯇꯩ ꯑꯇꯣꯞꯄ ꯃꯄꯥꯟꯂꯣꯝꯗꯁꯨ ꯂꯣꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯕꯣꯏꯀꯥ ꯑꯃꯨꯛ ꯎꯠꯂꯛꯑꯦ꯫ ꯃꯍꯥꯛ ꯆꯔꯆ ꯑꯃꯗ ꯆꯠꯂꯝꯃꯦ꯫ ꯃꯥꯅ ꯆꯔꯆ ꯌꯧꯔꯨꯕꯗ ꯆꯔꯆ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯥꯁꯇꯔ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯦꯗꯚꯥꯏꯁ ꯑꯃ ꯄꯤꯔꯛꯑꯦ꯫ ꯅꯪꯒꯤ ꯐꯥꯏꯇꯤꯡꯒꯤ ꯁ꯭ꯀꯤꯜ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩ, ꯑꯗꯨꯅ ꯃꯁꯤꯕꯨ ꯅꯪ ꯑꯐꯕꯔꯣꯝꯗ ꯁꯤꯖꯤꯟꯅꯧ꯫ ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯤꯅ ꯃꯤ ꯀꯌꯥ ꯑꯃ, ꯃꯥꯒꯤ ꯐꯦꯃꯤꯂꯤꯗ ꯀꯌꯥ ꯑꯃ ꯑꯁꯣꯛꯄ ꯑꯋꯥ ꯑꯅꯥ ꯑꯣꯏꯍꯜꯂꯤ ꯍꯥꯏꯅ ꯃꯥꯅ ꯑꯦꯗꯚꯥꯏꯁ ꯑꯃ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯣꯏꯀꯥꯅ ꯄꯥꯁꯇꯔꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯥꯅ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯊꯕꯛ ꯑꯃꯠꯇ, ꯄꯩꯁꯥ ꯊꯣꯛꯄ ꯌꯥꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯥꯒꯤ ꯐꯥꯏꯠ ꯑꯗꯨꯗ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯆꯠꯊꯕ ꯇꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯕꯣꯏꯀꯥꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀꯤ ꯃꯦꯅꯦꯖꯔ ꯑꯗꯨ ꯂꯥꯛꯇꯨꯅ ꯕꯨꯗꯥꯄꯦꯁꯇ ꯇꯧꯒꯗꯣꯔꯤꯕ ꯃꯁꯥꯂꯥ ꯑꯥꯔꯠꯀꯤ ꯐꯥꯏꯠꯀꯤ ꯃꯇꯥꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯣꯏꯀꯥꯅ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯁꯨ ꯐꯥꯏꯠ ꯑꯗꯨꯗ ꯖꯣꯏꯟ ꯇꯧꯅꯤ ꯍꯥꯏꯗꯅ ꯃꯥꯅ ꯈꯜꯂꯝꯃꯤ꯫ ꯍꯥꯏꯗꯤ ꯑꯩꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯃꯗꯨꯒꯤ ꯐꯥꯏꯠꯇꯨꯒꯤꯗꯃꯛꯇ ꯉꯥꯏꯔꯛꯄꯅꯤ, ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯣꯔꯅꯥꯃꯦꯟꯇꯨꯒꯤ ꯑꯍꯧꯕꯗ ꯕꯣꯏꯀꯥꯅ ꯚꯤꯛꯇꯔ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯐꯥꯏꯠ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯣꯏꯀꯥꯅ ꯐꯥꯏꯠ ꯑꯗꯨꯕꯨ ꯉꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯣꯏꯀꯥꯅ ꯃꯌꯨꯝꯗ ꯆꯠꯅꯅꯕ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯚꯤꯛꯇꯔꯒꯤ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯇꯨꯅ ꯑꯦꯝꯕꯨꯂꯦꯟꯁꯇ ꯄꯨꯈꯤꯕꯗꯨ ꯃꯥꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯥꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯉꯁꯥꯏ ꯃꯈꯣꯏ ꯑꯅꯤ ꯐꯥꯏꯠ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯚꯤꯛꯇꯔ ꯑꯁꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯁꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯝꯂꯤꯕꯅꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯕꯣꯏꯀꯥꯅ ꯃꯁꯥ ꯃꯊꯟꯇ ꯒꯤꯜꯇꯤ ꯐꯤꯜ ꯇꯧꯖꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯃꯔꯝꯗꯒꯤ ꯁꯤ ꯊꯣꯛꯏꯕꯅꯤ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯄꯥꯁꯇꯔꯅ ꯃꯉꯣꯟꯗ ꯑꯦꯗꯚꯥꯏꯁ ꯇꯧꯔꯛꯈꯤꯕꯗꯨ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯐꯥꯏꯠꯀꯤ ꯁ꯭ꯀꯤꯜ ꯑꯗꯨꯕꯨ ꯑꯐꯕꯔꯣꯝꯗ ꯁꯤꯖꯤꯟꯅꯅꯕ ꯉꯁꯥꯏ ꯄꯥꯁꯇꯔ ꯑꯗꯨꯅ ꯃꯉꯣꯟꯗ ꯆꯔꯆꯇ ꯍꯥꯏꯈꯤꯕꯗꯨ ꯃꯥꯅ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯕꯣꯏꯀꯥꯒꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯃꯦꯅꯦꯖꯔ ꯑꯗꯨ ꯂꯥꯛꯇꯨꯅ ꯅꯦꯛꯁ ꯐꯥꯏꯠ ꯑꯗꯨ ꯀꯅꯥꯒ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯣꯏꯀꯥꯅ ꯃꯥꯒꯤ ꯊꯕꯛ, ꯃꯥꯅ ꯇꯧꯔꯤꯕ ꯐꯥꯏꯠ ꯑꯗꯨꯕꯨ ꯃꯁꯥ ꯃꯊꯟꯇ ꯌꯥꯅꯤꯡꯗꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯔꯝꯗꯒꯤ ꯚꯤꯛꯇꯔꯕꯨ ꯑꯦꯝꯕꯨꯂꯦꯟꯁꯇ ꯄꯨꯈꯤꯕ ꯁꯛꯇꯝ ꯑꯗꯨ ꯃꯥꯅ ꯑꯗꯨꯝ ꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯚꯤꯛꯇꯔꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯇꯥꯡꯗꯁꯨ ꯃꯥꯅ ꯈꯪꯕ ꯄꯥꯝꯂꯝꯃꯤ꯫ ꯚꯤꯛꯇꯔꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯔꯨꯁꯇ ꯂꯩꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯅ ꯃꯥꯒꯤ ꯃꯦꯅꯦꯖꯔꯅ ꯍꯥꯏꯈꯤꯕ ꯋꯥꯁꯤꯡ ꯑꯗꯨꯗ ꯃꯥꯅ ꯐꯖꯅ ꯇꯥꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯖꯦꯂꯔꯁꯤꯡꯒꯤ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯐꯥꯏꯠ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯅꯪ ꯔꯨꯁꯇ ꯆꯠꯂꯒꯗꯤ ꯅꯪꯕꯨ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗ ꯕꯣꯏꯀꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ, ꯑꯩ ꯀꯅꯥꯝꯇ ꯀꯤꯗꯦ, ꯃꯋꯥ ꯑꯃꯠꯇ ꯂꯧꯗꯦ, ꯑꯗꯨꯅ ꯑꯩꯒꯤ ꯄꯥꯁꯄꯣꯔꯠ ꯔꯦꯗꯤ ꯇꯧꯋꯣ, ꯔꯨꯁꯇ ꯆꯠꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯦꯅꯦꯖꯔꯅ ꯃꯥꯕꯨ ꯔꯨꯁꯇ ꯆꯠꯇꯅꯅꯕ ꯀꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯪ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯕꯣꯏꯀꯥꯁꯨ ꯔꯨꯁ ꯌꯧꯈ꯭ꯔꯦ꯫ ꯑꯗꯨꯒ ꯚꯤꯛꯇꯔꯒꯤ ꯅꯨꯄꯤ ꯑꯃꯨꯛ ꯎꯠꯂꯛꯑꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯚꯤꯛꯇꯔꯒꯤ ꯐ꯭ꯌꯨꯅꯔꯦꯜ ꯄꯥꯔꯇꯤꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯎꯠꯂꯛꯑꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯁꯤꯅ ꯁꯨꯔꯥꯛ ꯀꯧꯏ꯫ ꯃꯍꯥꯛ ꯑꯁꯤ ꯗꯣꯟ ꯑꯃꯒꯤ ꯃꯀꯣꯛꯅꯤ꯫ ꯑꯗꯨꯒ ꯁꯨꯔꯥꯛ ꯑꯁꯤꯅ ꯚꯤꯛꯇꯔꯒꯤ ꯅꯨꯄꯤ, ꯃꯥꯒꯤ ꯋꯥꯏꯐ ꯑꯜꯃꯥ ꯀꯧꯏ꯫ ꯑꯜꯃꯥꯗ ꯍꯥꯏꯔꯝꯃꯤ, ꯅꯪꯒꯤ ꯅꯨꯄꯥꯗ ꯑꯩꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯇꯣꯜꯂꯦ, ꯑꯗꯨꯅ ꯅꯪꯅ ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯨꯄꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯪꯅ ꯁꯤꯡꯕ ꯇꯥꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯜꯃꯥꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯍꯦꯛꯇ ꯇꯧꯗꯨꯅ, ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ, ꯑꯩꯅ ꯁꯨꯔꯒ ꯅꯪꯒꯤ ꯄꯩꯁꯥꯗ ꯁꯣꯏꯗꯅ ꯁꯤꯡꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯗ ꯕꯣꯏꯀꯥꯅꯁꯨ ꯂꯦꯇꯔꯗ ꯏꯔꯝꯕ ꯑꯦꯗ꯭ꯔꯦꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯣꯏꯀꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯁꯦꯟꯇꯔ ꯑꯃꯗ ꯂꯩꯔꯝꯃꯤ, ꯃꯈꯣꯏ ꯐꯦꯃꯤꯂꯤꯁꯤ꯫ ꯃꯗꯨꯗ ꯃꯥꯅ ꯑꯜꯃꯥꯕꯨ ꯂꯥꯞꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯑꯜꯃꯥꯒ ꯎꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯜꯃꯥꯅꯗꯤ ꯎꯅꯕ ꯄꯥꯝꯂꯝꯗꯦ꯫ ꯃꯥꯅ ꯑꯜꯃꯥꯒꯤ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯃꯥꯕꯨ ꯎꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯨꯔꯥꯛꯀꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯑꯜꯃꯥꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯒꯥꯔꯤꯗꯨꯗ ꯍꯥꯞꯇꯨꯅ ꯃꯥ ꯄꯨꯈꯤꯔꯝꯃꯤ꯫ ꯁꯨꯔꯥꯛ ꯐꯥꯏꯇꯤꯡ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯑꯣꯅꯔꯅꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯕꯣꯏꯀꯥꯅ ꯐꯥꯏꯇꯔ ꯑꯃ ꯎꯔꯝꯃꯤ, ꯃꯗꯨ ꯃꯥꯒ ꯆꯞ ꯃꯥꯟꯅꯅ ꯐꯥꯏꯠ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯕꯣꯏꯀꯥꯗꯒꯤ ꯍꯦꯟꯅ ꯑꯦꯒ꯭ꯔꯦꯁꯤꯚ ꯑꯣꯏꯕ ꯃꯁꯛ ꯑꯃꯅꯤ꯫ ꯃꯗꯨ ꯕꯣꯏꯀꯥꯅ ꯎꯕꯗ ꯌꯥꯝꯅ ꯕꯣꯏꯀꯥꯗ ꯁꯥꯎꯅꯤꯡꯕ ꯍꯦꯟꯃꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯜꯃꯥꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯉꯣꯟꯗ ꯍꯪꯂꯝꯃꯤ, ꯅꯪꯅ ꯑꯩꯒꯤ ꯏꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯗꯅ ꯑꯩ ꯑꯗꯨꯝ ꯁꯦꯟꯅꯔꯤꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯅꯪ ꯀꯔꯤ ꯄꯥꯝꯃꯤ ꯑꯩꯉꯣꯟꯗꯒꯤ? ꯃꯐꯝ ꯑꯁꯤꯗ ꯌꯥꯝ ꯊꯨꯅ ꯆꯠꯈꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯕꯣꯏꯀꯥꯅ ꯍꯥꯏꯒꯦ ꯍꯦꯛ ꯇꯧꯕꯒ ꯁꯨꯔꯥꯛꯀꯤ ꯃꯤꯁꯤꯡ ꯂꯥꯛꯇꯨꯅ ꯃꯉꯣꯟꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯅ ꯐꯨꯒꯦ ꯇꯧꯕꯗ, ꯑꯗꯨꯕꯨ ꯃꯤ ꯌꯥꯝꯅ ꯌꯥꯝꯕꯗꯒꯤ ꯃꯥ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯦ꯫ ꯑꯗꯨꯒ ꯁꯨꯔꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯐꯨꯗꯠꯂꯝꯃꯤ꯫ ꯑꯗꯨ ꯃꯇꯝꯗ ꯁꯨꯔꯥꯛꯁꯨ ꯃꯣꯏ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯨꯔꯥꯛꯅ ꯍꯥꯏꯔꯛꯏ, ꯅꯪ ꯑꯜꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯕ ꯑꯃꯨꯛ ꯍꯟꯅ ꯌꯥꯔꯔꯣꯏ, ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯅꯕ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏꯔꯝꯃꯤ꯫
ꯃꯗꯨꯗ ꯕꯣꯏꯀꯥꯗꯨ ꯃꯐꯝꯗ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨ ꯃꯇꯨꯡꯗ ꯁꯨꯔꯥꯛꯅ ꯃꯥꯒꯤ ꯃꯤꯁꯤꯡꯗꯨꯗ ꯕꯣꯏꯀꯥꯕꯨ ꯐꯖꯅ ꯌꯦꯡꯁꯤꯟꯅꯕ ꯍꯥꯏꯔꯝꯃꯤ ꯅꯦꯛꯁ ꯁꯤꯟꯗ ꯑꯜꯃꯥꯁꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯁꯦꯟꯇꯔꯗ ꯍꯜꯂꯛꯂꯝꯃꯦ ꯑꯗꯨꯗ ꯕꯣꯏꯀꯥꯅ ꯑꯜꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯍꯁꯕꯦꯟ ꯁꯤꯈꯤꯕꯗꯣ ꯑꯩꯅ ꯃꯔꯝ ꯑꯣꯏꯕꯗꯒꯤꯅꯤ ꯑꯗꯨꯅ ꯑꯩꯅ ꯅꯪꯒꯤ ꯍꯦꯜꯞ ꯇꯧꯕ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯑꯜꯃꯥꯅ ꯕꯣꯏꯀꯥꯅ ꯍꯦꯜꯞ ꯇꯧꯕ ꯑꯁꯦ ꯃꯥ ꯄꯥꯝꯂꯝꯗꯦ ꯑꯗꯨꯒ ꯕꯣꯏꯀꯥꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯅꯕꯁꯨ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯨꯔꯥꯛꯁꯤ ꯌꯥꯝ ꯃꯊꯥ ꯁꯥꯔꯝꯃꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯐꯥꯏꯇꯤꯡ ꯀ꯭ꯂꯕ ꯑꯗꯨꯗ ꯐꯖꯅ ꯃꯊꯧ ꯇꯧꯔꯝꯗ꯭ꯔꯦ ꯃꯔꯝꯗꯤ ꯃꯥꯒꯤ ꯐꯥꯏꯇꯔꯁꯤꯡ ꯑꯗꯨ ꯐꯖꯅ ꯑꯐꯥꯎꯕ ꯑꯍꯩꯕ ꯐꯥꯏꯇꯔ ꯁ꯭ꯀꯤꯜ ꯇꯧꯕ ꯃꯤ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯃꯗꯨꯗ ꯃꯥꯅ ꯑꯍꯩꯕ ꯐꯥꯏꯇꯔ ꯑꯃꯕꯨ ꯊꯤꯕ ꯄꯥꯝꯂꯝꯃꯤ ꯑꯗꯨꯒ ꯕꯣꯏꯀꯥꯅ ꯃꯥꯁꯨ ꯑꯜꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯃꯉꯣꯟꯗ ꯇꯣꯜꯂꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯕꯨ ꯁꯤꯟꯗꯣꯛꯄ ꯄꯥꯝꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯕꯣꯏꯀꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯅꯪꯒꯤ ꯐꯥꯏꯇꯤꯡ ꯀ꯭ꯂꯕ ꯑꯁꯤꯗ ꯌꯥꯎꯒꯦ ꯑꯗꯨꯒ ꯅꯪꯅ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯄꯩꯁꯥ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯅꯪꯅ ꯑꯜꯃꯥ ꯑꯁꯤꯕꯨ ꯐ꯭ꯔꯤ ꯑꯣꯏꯍꯜꯂꯨ ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯇꯣꯜꯂꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯣꯛꯅꯅꯕ ꯃꯗꯨꯗ ꯁꯨꯔꯥꯛꯅꯁꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯌꯥꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯕꯣꯏꯀꯥꯒꯤ ꯃꯦꯅꯦꯖꯔꯅ ꯕꯣꯏꯀꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯌꯨꯀ꯭ꯔꯦꯟꯗ ꯑꯃꯨꯛ ꯍꯜꯂꯛꯑꯣ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯗꯨꯗ ꯕꯣꯏꯀꯥꯅ ꯌꯥꯔꯝꯗꯦ ꯃꯥꯗꯤ ꯑꯜꯃꯥꯒꯤꯗꯃꯛꯇ ꯍꯦꯜꯞ ꯇꯧꯒꯗꯧꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯜꯃꯥ ꯑꯁꯤ ꯕꯣꯏꯀꯥꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯍꯦꯜꯞ ꯇꯧꯕꯒꯤꯗꯃꯛꯇ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯩ ꯅꯪꯒꯤ ꯍꯦꯜꯞ ꯄꯥꯝꯗꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯕꯣꯏꯀꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯦ ꯅꯪꯒꯤ ꯍꯦꯜꯞ ꯅꯠꯇꯦ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯕꯨ ꯁꯥꯟꯇꯤ ꯑꯣꯏꯅꯕꯒꯤꯗꯃꯛꯅꯤ ꯑꯩꯅ ꯇꯧꯈꯤꯕ ꯄꯥꯞꯁꯤꯡ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯀꯣꯛꯄꯤꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯝꯗꯕ ꯑꯗꯨ ꯑꯩꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤ ꯃꯊꯪꯗ ꯕꯣꯏꯀꯥ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔ ꯃꯐꯝ ꯌꯧꯔꯛꯂꯝꯃꯤ ꯑꯗꯨ ꯁꯦꯟꯇꯔ ꯑꯗꯨꯗ ꯃꯥꯒꯤ ꯇ꯭ꯔꯦꯅꯤꯡ ꯑꯗꯨ ꯐꯖꯅ ꯇꯧꯕ ꯉꯝꯂꯝꯗꯦ ꯃꯔꯝꯗꯤ ꯑꯇꯩ ꯐꯥꯏꯇꯔꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯗꯤꯁꯇꯔꯕ ꯌꯥꯝꯅ ꯇꯧꯔꯝꯃꯤ ꯑꯗꯨꯗ ꯃꯥꯅ ꯀꯤꯟ ꯃꯆꯥ ꯑꯃ ꯈꯤꯇꯪ ꯊꯤꯟꯕꯗ ꯅꯨꯄꯥ ꯑꯗꯨ ꯌꯥꯝ ꯂꯥꯞꯅ ꯇꯥꯔꯝꯃꯤ ꯃꯇꯨꯡꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯐꯥꯏꯠ ꯑꯗꯨ ꯍꯧꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒ ꯐꯨꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯀꯟꯕ ꯑꯣꯏꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯥꯅ ꯐꯥꯏꯠ ꯑꯁꯤꯕꯨ ꯌꯥꯝꯅ ꯊꯤꯅ ꯂꯥꯏꯅ ꯐꯨꯗꯠꯇꯨꯅ ꯅꯨꯄꯥ ꯑꯗꯨꯕు ꯃꯥꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥ ꯗ꯭ꯔꯦꯁꯤꯡ ꯔꯨꯝꯗ ꯂꯥꯛꯂꯝꯃꯤ ꯗ꯭ꯔꯦꯁꯤꯡ ꯔꯨꯝꯗ ꯐꯝꯃꯒ ꯂꯩꯔꯤꯉꯩꯗ ꯑꯜꯃꯥꯅ ꯃꯥꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯕꯣꯏꯀꯥꯕꯨ ꯏꯁꯤꯡ ꯒꯤꯂꯥꯁ ꯑꯃ ꯄꯤꯗꯨꯅ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔ ꯃꯐꯝ ꯑꯃ ꯂꯩ ꯃꯗꯨꯗ ꯅꯪ ꯐꯖꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯌꯥꯅꯤ haiduna maana boykabu community center gi training center da puraklami aduga maana hairami aigi nupasu mafam masida training tawwi hojikti nang si mafam masida training tawba yaragani haina maana hairami adugi matungda angang khara urami makoina boykabu uraga yamna haraujarami aduga mathangi sinda boykagi second fight ki ready oirame masida maana opponent fighter ani gi khatnaga dawribani aduga handakti mahak ase makoi ani gi khanaba sida mahak yamna warami ma yamna phunaba se mana ngamoi dawri adubu mana hek almabu uba matamda magi pawara se mukang khalakpagi tata mana amu ani duga mukanna phunarami aduga makoi ani bu mana yamna laina phudatlami hajik mana amu ani suba siju ngamkhre adugi matungda almana boykagi manakta community center gi training mafam aduda laklami aduga mahakna boykagi soklaba mafam sing adubu pharse torami maduda boykana mangonda hanglami nangna masigi center asi thadoktabida sida lairisi karigino haina maduda almana haire masigi mafam ase aiga victor ga ibani gi dream ni masida training center ama hangba ase ai chu khange mafam asida lairiba mi sing asi afaba laite makoina mafam asibu thadokna chatlagadi mafam asida lairiba inkhaloliba angang sing ase loina gangster oikrani aduga drugs sing susina enroll tawkini maduna moi tawdoriba sing adu aina tokaijongoinda oithohaloi hairam mathangi sinda surak amu ule mana police officer amada paisa piduna kusumar bu purakna ba hairami maram kusumar ase jailer singi fight adugi champion ni aduga magi skill ase prithvi pumbada maming chatlami aduga masigi matangda movie gi hanba horakpada su han haijakhare surak na khalame kusuma asi yamna aphawa fighter ni aduna boykana maga khanaba matamda boykabu yamna laina kusuma na maithipe piba ngamgani haina dugi matungda surak boykagi manata laklami aduga almana boykagi help tawriba aduda urami maduda mana almada hairami nangi husband hatpa misak adubu nangna help tawrimi haiduna mabu yam thina ngangam adubu almana suraki wahi aduda mana karimda thajaramde mathangi sinda boykagi manager na boykada phone tawraktuna hairami ngasi nungdangda bus ama lakani aduda nang tongduna lao mafam masida nangi thabak yamna laire adu natragadi nangbu khudong thiba yai haiduna madugi matungda boykana magi fight adugidamakta
ꯔꯦꯗꯤ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯐꯥꯏꯠ ꯑꯗꯨ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯔꯛꯇ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯜꯃꯥ ꯃꯅꯥꯛꯇ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯑꯜꯃꯥꯅ ꯃꯉꯣꯟꯗ ꯍꯪꯉꯛꯑꯦ ꯃꯥꯒꯤ ꯅꯨꯄꯥ ꯁꯤꯈꯤꯕꯒꯤ ꯃꯇꯥꯡꯗ ꯕꯣꯏꯀꯥꯅ ꯃꯁꯤ ꯃꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯕ ꯄꯥꯝꯃꯝꯗꯦ ꯃꯔꯝꯗꯤ ꯂꯣꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯁꯣꯏꯗꯅ ꯀꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯕꯣꯏꯀꯥꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨꯗ ꯑꯜꯃꯥꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯁꯤꯈꯤꯕꯒꯤ ꯚꯤꯛꯇꯔꯒꯤ ꯃꯇꯥꯡꯗ ꯃꯥꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯑꯜꯃꯥꯅ ꯇꯥꯕꯗ ꯃꯍꯥꯛ ꯊꯃꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯅ ꯀꯞꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯔꯨꯝꯗꯨꯗꯒꯤ ꯃꯥ ꯆꯠꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯂꯥꯁ ꯐꯥꯏꯠ ꯇꯧꯒꯗꯧꯕꯔꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯕꯣꯏꯀꯥꯅ ꯀꯥꯔꯒꯗꯤ ꯑꯜꯃꯥ ꯑꯁꯤ ꯁꯨꯔꯥꯛꯇꯒꯤ ꯐ꯭ꯔꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕ ꯃꯦꯠꯆ ꯑꯁꯤꯗ ꯕꯣꯏꯀꯥꯒꯤ ꯑꯣꯄꯣꯖꯤꯠ ꯄꯔꯁꯟ ꯑꯁꯤ ꯉꯁꯥꯏ ꯃꯥꯅ ꯏꯍꯥꯟ ꯍꯥꯟꯕꯗ ꯎꯈꯤꯕ ꯃꯥꯒ ꯆꯞ ꯃꯥꯟꯅꯅ ꯐꯨꯅꯕ ꯌꯥꯝꯅ ꯑꯦꯒ꯭ꯔꯦꯁꯤꯞ ꯑꯣꯏꯕ ꯅꯨꯄꯥꯗꯣ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯗꯨꯁꯨ ꯌꯥꯝꯅ ꯂꯥꯏꯅ ꯕꯣꯏꯀꯥꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯗꯨꯅ ꯃꯥꯅ ꯉꯝꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯅꯁꯨ ꯈꯜꯂꯝꯃꯤ ꯌꯨꯀ꯭ꯔꯦꯟꯗ ꯍꯟꯅꯤꯡꯉꯥꯏ ꯕꯁ ꯑꯗꯨ ꯇꯣꯡꯅꯤꯡꯉꯥꯏ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯕꯁꯀꯤ ꯇꯥꯏꯃꯤꯡꯗꯨꯁꯨ ꯂꯣꯏꯈꯔꯦ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯁꯦꯀꯦꯟ ꯔꯥꯎꯟ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯟꯅꯤꯡꯉꯥꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯁꯨꯔꯥꯛ ꯂꯥꯛꯇꯨꯅ ꯁꯨꯔꯥꯛꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯊꯔꯠ ꯔꯥꯎꯟ ꯑꯗꯨꯁꯨ ꯐꯥꯏꯠ ꯇꯧꯔꯒ ꯆꯠꯀꯗꯕꯅꯤ ꯑꯗꯨꯒ ꯊꯔꯠ ꯔꯥꯎꯟ ꯑꯁꯤ ꯀꯨꯁꯨꯃꯥꯔꯒ ꯐꯨꯅꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯕꯣꯏꯀꯥꯅ ꯀꯨꯁꯨꯃꯥꯔꯒ ꯃꯃꯤꯡ ꯍꯦꯛ ꯇꯥꯕꯗ ꯃꯥꯁꯨ ꯐꯨꯅꯕꯗꯨ ꯔꯦꯗꯤ ꯑꯣꯏꯔꯝꯃꯤ ꯊꯔꯠ ꯔꯥꯎꯟꯒꯤꯗꯃꯛꯇ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥ ꯀꯨꯁꯨꯃꯥꯔꯒ ꯐꯨꯅꯔꯝꯃꯤ ꯃꯗꯨꯗ ꯕꯣꯏꯀꯥ ꯑꯁꯤꯗꯤ ꯃꯁꯥ ꯌꯥꯝꯅ ꯁꯣꯜꯂꯦ ꯃꯔꯝꯗꯤ ꯃꯥ ꯑꯣꯜꯔꯦꯗꯤ ꯍꯥꯟꯅꯗꯒꯤ ꯁꯦꯀꯦꯟ ꯔꯥꯎꯟꯕꯨ ꯐꯨꯅꯈ꯭ꯔꯕꯅꯤ나 ꯀꯨꯁꯨꯃꯥꯔꯅ ꯃꯥꯕꯨ ꯌꯥꯝ ꯀꯟꯅ ꯇꯝꯊꯤꯅ ꯐꯨꯗꯠꯂꯝꯃꯤ ꯑꯗꯨꯒ ꯁꯦꯀꯦꯟ ꯔꯥꯎꯟꯗ ꯑꯅꯤꯔꯛ ꯁꯨꯔꯛꯄ ꯔꯥꯎꯟꯗꯗꯤ ꯕꯣꯏꯀꯥꯅ ꯀꯨꯁꯨꯃꯥꯔ ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯩꯁꯤꯡꯂꯕ ꯁ꯭ꯀꯤꯜꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯏꯀꯥꯅ ꯀꯨꯁꯨꯃꯥꯔ ꯑꯗꯨꯕꯨ ꯇꯝꯊꯤꯅ ꯐꯨꯗꯠꯄ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯐꯨꯗꯨꯅ ꯂꯥꯁꯇ ꯕꯣꯏꯀꯥꯅ ꯀꯨꯁꯨꯃꯥꯔ ꯑꯗꯨꯁꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯕꯣꯏꯀꯥ ꯑꯁꯤ ꯃꯁꯥꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥ ꯋꯥꯟꯊꯈꯤꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯁꯨꯔꯥꯛꯅ ꯃꯥꯒꯤ ꯃꯤꯁꯤꯡꯗꯨꯗ ꯕꯣꯏꯀꯥ ꯑꯗꯨꯕꯨ ꯐꯨꯅꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯜꯃꯥꯕꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯥꯗꯨꯅ ꯃꯥꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯄꯨꯅꯅꯤꯡꯉꯥꯏꯒꯤ ꯆꯠꯂꯝꯃꯤ ꯃꯗꯨꯗ ꯃꯇꯝ ꯑꯗꯨꯗ ꯕꯣꯏꯀꯥꯅ ꯑꯜꯃꯥꯒꯤ ꯃꯁꯛ ꯑꯗꯨ ꯂꯥꯞꯅ ꯎꯔꯝꯃꯤ ꯃꯗꯨꯗꯒꯤ ꯕꯣꯏꯀꯥꯁꯨ ꯑꯃꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯒꯤ ꯐꯥꯏꯇꯔꯁꯤꯡꯅ ꯃꯉꯣꯟꯗ ꯐꯨꯔꯤꯕ ꯑꯗꯨꯗ ꯃꯥꯅꯁꯨ ꯑꯃꯨꯛ ꯐꯥꯏꯇꯔꯁꯤꯡ ꯑꯗꯨꯕꯨ ꯐꯨꯗꯠꯂꯝꯃꯤ ꯁꯨꯔꯥꯛꯅ ꯑꯜꯃꯥꯕꯨ ꯃꯅꯤꯡꯂꯣꯝꯒꯤ ꯊꯣꯡꯗ ꯄꯨꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯁꯨꯔꯥꯛꯀꯤ ꯃꯤ ꯑꯃꯅ ꯕꯣꯏꯀꯥꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯕꯣꯏꯀꯥꯒꯤ ꯃꯕꯨꯛꯇ ꯄꯥꯜꯂꯝꯃꯤ ꯑꯗꯨꯗꯒꯤ ꯕꯣꯏꯀꯥꯅꯁꯨ ꯅꯣꯡꯃꯩ ꯑꯃ ꯃꯨꯟꯗꯨꯅ ꯍꯟꯅ ꯑꯃꯨꯛ ꯃꯉꯣꯟꯗ ꯀꯥꯞꯄꯗ ꯅꯨꯄꯥꯗꯨ ꯁꯤꯈꯤꯔꯝꯃꯤ ꯍꯧꯖꯤꯛ ꯕꯣꯏꯀꯥ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯂꯦ ꯑꯗꯨꯕꯨ ꯃꯥꯅ ꯑꯜꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯄ ꯇꯥꯟꯅꯔꯛꯄ ꯂꯦꯞꯄꯝꯗꯦ ꯑꯗꯨꯒ ꯁꯨꯔꯥꯛꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯅꯣꯡꯃꯩ ꯊꯥꯗꯣꯛꯑꯣ ꯅꯠꯇ꯭ꯔꯒꯗꯤ ꯑꯜꯃꯥꯁꯦ ꯑꯩꯅ ꯍꯥꯠꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩꯗꯨ ꯃꯈꯥꯗ ꯂꯪꯊꯔꯝꯃꯤ ꯃꯗꯨꯗ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯑꯜꯃꯥꯅ ꯁꯨꯔꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯖꯟꯗꯅ ꯆꯤꯛꯊꯠꯂꯝꯃꯤ ꯃꯗꯨꯗꯒꯤ ꯑꯗꯨꯒ ꯇꯟꯖꯥ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨ ꯃꯥꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯕꯣꯏꯀꯥꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯨꯔꯥꯛꯀꯤ ꯃꯈꯨꯔꯩ ꯃꯗꯨ ꯃꯥꯅ ꯃꯦꯠꯊꯠꯇꯨꯅ ꯁꯨꯔꯥꯛꯇꯨꯁꯨ ꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯇꯝꯊꯤꯅ ꯐꯨꯗꯠꯂꯒ ꯁꯨꯔꯥꯛꯇꯨꯁꯨ ꯃꯥꯅ ꯍꯥꯠꯇꯣꯛꯂꯝꯃꯤ ꯃꯍꯥꯛꯅ ꯁꯨꯔꯥꯛ ꯍꯥꯠꯇꯣꯛꯂꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯇꯨꯅ ꯃꯥ ꯃꯄꯥꯡꯒꯜ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯐꯖꯅ ꯃꯥꯁꯨ ꯇꯝꯊꯤꯅ ꯁꯣꯛꯂꯦ ꯅꯣꯡꯃꯩꯅ ꯄꯥꯟꯈꯤꯕꯗꯨꯁꯨ ꯃꯕꯨꯛꯇꯨꯁꯨ ꯏ ꯌꯥꯝꯅ ꯊꯣꯛꯂꯦ ꯑꯗꯨꯕꯨ ꯂꯥꯁꯇ ꯃꯥꯅ ꯑꯜꯃꯥꯗ ꯃꯥꯅ ꯇꯧꯈꯤꯕ ꯄꯥꯞꯁꯤꯡ ꯑꯗꯨꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯜꯃꯥꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯜꯃꯥꯅꯁꯨ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯐꯝꯗꯨꯗ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯃ ꯂꯥꯛꯁꯤꯜꯂꯛꯇꯨꯅ ꯕꯣꯏꯀꯥꯕꯨ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯧꯖꯤꯛ ꯊꯥ 6 ꯍꯧꯈ꯭ꯔꯦ ꯕꯣꯏꯀꯥ ꯑꯁꯤ ꯖꯦꯜ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯖꯦꯜꯗ ꯕꯣꯏꯀꯥꯕꯨ ꯎꯅꯕ ꯑꯜꯃꯥ ꯑꯁꯤ ꯋꯥꯏꯠ ꯗ꯭ꯔꯦꯁ ꯑꯃ ꯁꯦꯠꯇꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯕꯣꯏꯀꯥꯗ ꯃꯥꯒꯤ ꯀꯝꯃꯨꯅꯤꯇꯤ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔꯗ ꯃꯥꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯈꯤꯕꯒꯤ ꯐꯣꯇꯣ ꯑꯗꯨ ꯑꯉꯥꯡꯁꯤꯡꯗꯨꯅ ꯌꯦꯛꯇꯨꯅ ꯃꯉꯣꯟꯗ ꯎꯠꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯕꯣꯏꯀꯥ ꯑꯁꯤ ꯖꯦꯜ ꯃꯅꯨꯡꯗ ꯌꯥꯝꯅ ꯑꯀꯟꯕ ꯐꯥꯏꯇꯔ ꯑꯃꯒꯨꯝꯅ ꯃꯥꯁꯤ ꯃꯃꯤꯡ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯖꯦꯂꯔꯁꯤꯡꯒꯤ ꯐꯥꯏꯠꯁꯤꯡ ꯑꯗꯨꯒꯤ ꯆꯦꯝꯄꯤꯌꯟ ꯑꯗꯨ ꯑꯣꯏꯕ ꯄꯥꯝꯂꯝꯃꯤ ꯃꯍꯥꯛꯅ ꯖꯦꯂꯔꯁꯤꯡꯒꯤ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯐꯥꯏꯠ ꯑꯗꯨꯒꯤ ꯇꯣꯔꯅꯥꯃꯦꯟ ꯈꯨꯗꯤꯡꯃꯛꯇ ꯁꯔꯨꯛ ꯌꯥꯔꯝꯃꯤ ꯑꯗꯨꯒ ꯐꯤꯜꯝ ꯑꯁꯤꯗ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯠꯂꯦ ꯃꯗꯨꯗꯤ ꯚꯥꯏꯑꯣꯂꯦꯟꯁ ꯑꯁꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗꯦ ꯃꯁꯤꯅ ꯃꯤꯑꯣꯏꯕ ꯀꯌꯥ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯑꯃ ꯊꯣꯛꯍꯜꯂꯤ ꯍꯥꯏꯗꯤ ꯉꯁꯥꯏ ꯚꯤꯛꯇꯔ ꯃꯃꯥꯡꯗ ꯁꯣꯛꯈꯤꯕ ꯑꯗꯨꯝꯅ ꯑꯗꯨꯕꯨ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯋꯥ ꯑꯃꯅ ꯕꯣꯏꯀꯥꯅ ꯃꯍꯥꯛꯀꯤ ꯑꯔꯥꯟꯕ ꯑꯗꯨꯕꯨ ꯈꯪꯕ ꯉꯝꯂꯛꯄ ꯑꯁꯤꯅꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯕꯣꯏꯀꯥꯒꯤꯗꯃꯛꯇ ꯈꯨꯄꯥꯛ ꯑꯃꯃꯝ ꯈꯨꯕꯤꯁꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯃꯁꯥꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯀꯔꯤꯝꯇ ꯔꯤꯒ꯭ꯔꯦꯠ ꯆꯥꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯁꯤꯕꯨ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯐꯥꯏꯇꯔ ꯑꯃꯒꯤ ꯁ꯭ꯇꯣꯔꯤ ꯑꯃ ꯑꯃꯨꯛ ꯎꯠꯂꯛꯑꯦ ꯃꯍꯥꯛ ꯑꯁꯤ ꯗ꯭ꯔꯒ ꯌꯨꯁ ꯇꯧꯕꯗꯒꯤ ꯐꯥꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯖꯦꯜ ꯃꯅꯨꯡꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯖꯦꯂꯔꯁꯤꯡꯒꯤ ꯐꯥꯏꯠꯀꯤ ꯇꯣꯔꯅꯥꯃꯦꯟ ꯑꯗꯨꯗ ꯃꯥꯅ ꯀꯥꯔꯒꯗꯤ ꯃꯍꯥꯛ ꯑꯁꯤ ꯖꯦꯜꯗꯒꯤ ꯐ꯭ꯔꯤ ꯑꯣꯏꯔꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯉꯤ ꯍꯧꯖꯤꯛ ꯖꯦꯜ ꯃꯅꯨꯡꯗ ꯐꯥꯏꯇꯔ ꯑꯃ ꯎꯠꯂꯦ ꯃꯍꯥꯛꯀꯤ ꯃꯃꯤꯡꯁꯤ ꯕꯣꯏꯀꯥ ꯀꯧꯋꯦ ꯑꯗꯨꯒ ꯑꯣꯄꯣꯅꯦꯟ ꯁꯥꯏꯠꯇꯨꯒ ꯐꯨꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯗꯨꯁꯨ ꯃꯥꯅ ꯀꯥꯔꯝꯃꯤ
Next sinda boxing champion mahaki mamingjina George Chamber kawi aduga Iceman haina su khangnaba nupa ama ma ulai mahaki career da mahaki boxing asibu yamna mayai chaitharakpadagi mahak advertise su tawba horoklami aduga mahakna advertise tawba loiraga tholaga magi apartment da changma matamda nupa ama su yengdana leirame nupa aduna mafam duda Chamber gi Bible duda mana drugs hapsalame Maduda pulisna phabadagi mahakpu jail da chatnanaba saja piramna mahak pulisna jail da puraklami aduga mahakna jail yorakpada jail gi warden aduna mahakpu magi fan ni haidana yamna phajana welcome tawrami aduga mangonda jail manungda setnanaba dress su pirami aduga mana hairami nangi kada changna dress asibu hongtoknaba haida Maduda mana khalami aina karimta tawbasu nate aina tawdana aigi iransu laitana aibu jail da pusale haidana ma chauduna madudagi cheningai jailer gi santi tariba kangu sing aduga jumana phunarami adubu ma karisu upai leramde aduga jail manungda lakpa matamda atai atopa jailer singduna mabu kana matana nusiba phauramde aduga Parker kauba nupa mana ma ka roommate oirami Chamber na hall aduda lunch chaba chatlami adubu mana madu mafam yoba matamda atai atopa jailer singduna mangonda mayamna munna yengnarami maramdi mahak asi yengbada yamna ing tapchaba malame adubu mana mayam adubu ignore tawduna mana magi lunch adubu enjoy tawrami aduga matam adumaktada hall aduda boyka gi kangu su laklami aduda mafam da lerama mayam do loina hogatlami lepami maramdi boyka asi jail asida yamna maming leiraba misak ama oirami aduga boyka na Chamber do yam nuaina phamduna chak chaba ubaduna mana chauduna mai manata changjalami aduga jailer gi manungda tawriba fight ki competition aduda fight tawnaba hairami madugi warphamdagi makoini mafam aduda yam kanna phunarami nga phunara matungda jailer laktuna makoini bu khamtoknarami adugi matungda Chamber gi manager dum hakpu unanaba laami aduda mana hairami afaba lawyer ama thiduna aibu mafam asidagi yam thuna mapanda lauthoknaba hairami aduga Chamber gi manager dana hairami nang kamta nungsa thigunu aina nanggidamakta afaba Chamber ama kanna thiri aduga ai mafam asidagi nang musoidana lauthokani haina mangonda hairami madugi mathang thaba sinda Chamber na mahaki roommate adubu kanbirame hadi boyka gi kangu singna phugi hana tawbadagi mana kanbirame mahaki mamingse Parker kawi aduga Chamber na Parker si boyka gi kangu singdagi mana kanbirami Parker na Chamber da hairame tasengnadi jail manungda leiriba mayam ache mafia kanguna loina control tawribani hairami aduga mafia mayam ache gaga gini aduna Chamber gi Bible da drug hapchinduna gaga na Chamber achibu jail da kausilibani maramdi jail da Chamber amadi boyka gi fight tawhannabagidamaktani aduga somdasu boyka na khanglame adu Chamber na magi mising adu ngasai phurakhibudo aduda boyka na su challenge tawrame habidi Chamber ga phunanabagidamakta mangonda challenge tawba sing mana loina phunarami aduga nakan amadana amuk Mafia gagana jail gi warden duda phone tawrami aduga mana hairami boyka amadi Chamber gi fight adu yam thuna tawhallo adubu hariba thabak asidi hekta irai laina tawba yaba nat mathangni sinda boyka na magi fighter challenger aduga phunarami aduda mana ngamlammi adugi matungda mana Chamber da ring manungda changaktuna aiga fight tawsilao haidana mana sign tawdana kausala adubu maduda Chamber na karimata reply tawbiramde madugi matungda Matangi sinda jail gi warden do Chamber gi room da laklami aduga mabu boyka ga phunanaba hairami maduda Chamber na yaramde adugi matungda warden duna phana kanna hairasu mana yadabadagi last da Chamber adubu thabak suhalami thabak yamna awa balebak tawdana khotana manam namthiba mafam thajandana mabu thabak kaya ama suhalami maramdi madudagi ma waraktuna phunaba yaraknabagidamaktani adubu maduda karimta Chamber na yaramde mai thabak to loina surami aduga mana yamna wana thabak suraga halaaga magi room da changakpa matamda magi roommate adugi manakta boyka gi kangu sing adu laktuna mangonda yan dhamki tawba horoklami magi roommate Parker aduga Parker bu yamna thina phubirami adugi matungda Chamber room da mu onsinduna mangonda su machin kaya ama thijanduna Chamber da su phugadobagi dhap tawrakpa horoklami maduda Chamber na magi masa kanthoknabagidamakta boyka gi kangu lakliba singadubu mana mafam maduda tamthina phurami loina phuraba matungda nyaki matungda mafam singda guard sing adu selaklami aduga guard sing aduna boyka gi kangu du phabagi mahota Chamber bu oina phaduna punishment pirami guard sing aduna Chamber bu yamna namthiba guhagumba amotpa ising leiba mafam amada thadarami aduga mafam aduda crowd kauba ahan ama laklami aduga ma ki chana naba sumana pibirami aduga na nangonda hariba wa adu nang illo adu natragadi nangonda hena amu awaba tani hairakmi
ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯒꯒꯥ ꯆꯦꯝꯕꯔꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯆꯦꯝꯕꯔꯗ ꯒꯒꯥꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯕꯣꯏꯀꯥꯒ ꯐꯥꯏꯠ ꯑꯁꯤ ꯇꯧꯅꯧ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯐꯥꯏꯠ ꯑꯁꯤ ꯉꯝꯕ ꯇꯥꯔꯒꯗꯤ ꯅꯪꯕꯨ ꯖꯦꯜꯗꯒꯤ ꯋꯥꯔꯗꯦꯟ ꯑꯃꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯖꯦꯜ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯋꯥꯐꯝ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯉꯁꯥꯏ ꯆꯦꯝꯕꯔꯕꯨ ꯎꯅꯕ ꯂꯥꯛꯈꯤꯕ ꯃꯍꯥꯛꯀꯤ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯒꯒꯥꯒ ꯃꯈꯣꯏ ꯑꯅꯤꯅ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤꯒꯤ ꯃꯔꯝꯅ ꯆꯦꯝꯕꯔ ꯑꯃꯗꯤ ꯕꯣꯏꯀꯥ ꯃꯈꯣꯏ ꯑꯅꯤꯁꯤ ꯐꯥꯏꯠ ꯇꯧꯕ ꯇꯥꯔꯝꯃꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯆꯦꯝꯕꯔꯁꯤꯅ ꯑꯃꯨꯛ ꯌꯥꯔꯝꯗꯕ ꯇꯥꯔꯒꯗꯤ ꯌꯥꯗ꯭ꯔꯒꯗꯤ ꯉꯁꯥꯏ ꯃꯥꯗꯤ ꯖꯦꯜ ꯃꯅꯨꯡ ꯑꯁꯤꯗ ꯌꯥꯝꯅ ꯄꯅꯤꯁꯃꯦꯟ ꯄꯤꯒꯗꯦ ꯊꯕꯛ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯁꯨꯍꯟꯗꯅ ꯅꯝꯊꯤꯕ ꯏꯁꯤꯡ ꯃꯅꯨꯡꯗ ꯊꯥꯗꯗꯅ ꯑꯣꯠꯄꯗꯨꯅ ꯃꯥꯁꯨ ꯂꯥꯁꯇ ꯐꯨꯅꯕꯁꯤ ꯌꯥꯔꯦ ꯃꯥꯁꯨ ꯐꯨꯅꯔꯒꯦ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯦꯝꯕꯔ ꯑꯃꯗꯤ ꯕꯣꯏꯀꯥ ꯃꯈꯣꯏ ꯑꯅꯤꯃꯛ ꯐꯥꯏꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯅꯤꯃꯛ ꯄ꯭ꯔꯥꯛꯇꯤꯁ ꯇꯧꯔꯝꯃꯤ ꯔꯦꯗꯤꯗ ꯂꯣꯏꯅ ꯂꯩꯔꯝꯃꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕ ꯐꯥꯏꯠ ꯑꯁꯤ ꯑꯆꯝꯕ ꯅꯠꯇꯦ ꯑꯣꯄꯣꯅꯦꯟ ꯑꯅꯤꯃꯛ ꯂꯣꯏꯅꯃꯛ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯑꯀꯟꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯤꯟꯗ ꯕꯣꯏꯀꯥꯒꯤ ꯀꯥꯡꯕꯨꯗꯨ ꯄꯥꯔꯀꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯄꯥꯔꯀꯔꯗꯨꯗꯤ ꯗ꯭ꯔꯒ ꯌꯨꯁ ꯇꯧ ꯂꯩꯔꯝꯃꯤ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯄꯔꯤꯁꯥꯟ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯑꯣꯠꯄꯒꯤ ꯃꯍꯨꯠꯇ ꯃꯉꯣꯟꯗ ꯊꯕꯛ ꯑꯃ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛ ꯐꯥꯏꯅꯦꯜꯂꯤ ꯕꯣꯏꯀꯥ ꯑꯃꯗꯤ ꯆꯦꯝꯕꯔꯒꯤ ꯐꯥꯏꯠ ꯑꯗꯨ ꯂꯥꯛꯂꯦ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯃꯅ ꯑꯃꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯑꯀꯟꯕ ꯐꯥꯏꯠ ꯑꯗꯨ ꯇꯧꯔꯝꯃꯤ ꯆꯦꯝꯕꯔꯅ ꯕꯣꯏꯀꯥꯒꯤ ꯐꯥꯏꯠ ꯁ꯭ꯀꯤꯜ ꯑꯁꯤ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯁꯤꯒꯨꯝꯕ ꯐꯥꯏꯠ ꯁ꯭ꯀꯤꯜ ꯑꯁꯤ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ ꯑꯗꯨꯒ ꯃꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯁꯨ ꯉꯝꯂꯝꯗꯦ ꯃꯗꯨꯗꯒꯤ ꯃꯇꯨꯡꯗ ꯆꯦꯝꯕꯔꯅ ꯇꯞꯅ ꯇꯞꯅ ꯕꯣꯏꯀꯥꯒꯤ ꯁ꯭ꯀꯤꯜ ꯑꯗꯨꯕꯨ ꯈꯪꯂꯛꯄ ꯍꯧꯔꯛꯂꯦ ꯑꯗꯨꯃꯥꯏꯅ ꯀꯃꯥꯏꯅ ꯑꯦꯇꯦꯛ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯃꯗꯨꯗꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯆꯦꯝꯕꯔꯅ ꯕꯣꯏꯀꯥꯒꯤ ꯀꯤꯟ ꯑꯗꯨ ꯀꯃꯥꯏꯅ ꯉꯥꯛꯊꯣꯛꯄꯒꯦ ꯍꯥꯏꯕꯁꯦ ꯑꯁꯨꯝꯅ ꯆꯦꯝꯕꯔꯅ ꯕꯣꯏꯀꯥꯒꯤ ꯀꯤꯟꯗꯨꯗꯒꯤ ꯉꯥꯛꯊꯣꯛꯇꯨꯅ ꯐꯥꯔꯁ ꯔꯥꯎꯟ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯕꯣꯏꯀꯥꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨ ꯄꯥꯔꯀꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯤꯅꯔꯦꯜ ꯋꯥꯇꯔ ꯕꯣꯇꯜ ꯑꯃ ꯄꯤꯔꯝꯃꯤ ꯏꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯗ꯭ꯔꯒꯁꯤꯡ ꯑꯗꯨ ꯃꯣꯏꯅ ꯃꯗꯨꯗ ꯏꯁꯤꯡꯗꯨꯗ ꯍꯥꯞꯆꯤꯜꯂꯤꯕꯅꯤ ꯄꯥꯔꯀꯔꯅ ꯃꯁꯤ ꯆꯦꯝꯕꯔꯗ ꯄꯤꯊꯛꯄ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯄꯥꯝꯗ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇꯗꯅ ꯄꯤꯊꯛꯄ ꯇꯥꯔꯝꯃꯤ ꯑꯗꯨꯗ ꯆꯦꯝꯕꯔꯅ ꯏꯁꯤꯡ ꯄꯤꯌꯨ ꯍꯥꯏꯔꯛꯄꯗ ꯄꯥꯔꯀꯔꯅ ꯃꯤꯅꯔꯦꯜ ꯋꯥꯇꯔ ꯉꯁꯥꯏꯒꯤ ꯗ꯭ꯔꯒ ꯌꯥꯎꯕ ꯑꯗꯨ ꯃꯉꯣꯟꯗ ꯆꯦꯝꯕꯔꯗ ꯄꯤꯊꯛꯈꯤꯔꯝꯃꯤ ꯆꯦꯝꯕꯔꯅ ꯃꯗꯨ ꯍꯦꯛ ꯊꯛꯈꯤꯕꯒ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯕ ꯍꯧꯔꯛꯂꯝꯃꯤ ꯃꯀꯣꯛ ꯉꯥꯎꯕꯗꯒꯤ ꯉꯁꯥꯏꯒꯤ ꯐꯥꯏꯠꯇꯨꯁꯨ ꯃꯥꯅ ꯀꯤꯟ ꯑꯃꯨꯛ ꯊꯤꯟꯕꯗ ꯋꯥꯟꯊꯈꯤꯗꯨꯅ ꯁꯦꯀꯦꯟ ꯔꯥꯎꯟ ꯑꯗꯨꯁꯨ ꯉꯝꯃꯝꯗ꯭ꯔꯦ ꯕꯣꯏꯀꯥꯅ ꯉꯝꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯒ꯭ꯌꯥꯟ ꯊꯥꯔꯛꯄꯗ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯃꯤ ꯑꯗꯣ ꯃꯥꯅ ꯈꯪꯉꯦ ꯑꯩ ꯉꯁꯥꯏ ꯊꯛꯈꯤꯕ ꯏꯁꯤꯡꯗꯨꯗ ꯗ꯭ꯔꯒ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯃꯗꯨꯗ ꯌꯥꯝ ꯁꯥꯎꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯒ ꯄꯥꯔꯀꯔꯕꯨ ꯎꯅꯕ ꯆꯠꯂꯝꯃꯤ ꯑꯗꯣ ꯃꯥꯅ ꯈꯜꯂꯝꯃꯤ ꯄꯥꯔꯀꯔꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯗ꯭ꯔꯒ ꯌꯥꯎꯕ ꯏꯁꯤꯡ ꯑꯁꯦ ꯄꯤꯊꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯗꯨꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯍꯪꯕ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯝꯅ ꯉꯛꯄꯅ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯌꯧꯕꯒ ꯄꯥꯔꯀꯔꯗꯤ ꯃꯁꯥꯅ ꯇꯧꯈꯤꯕ ꯃꯔꯥꯟ ꯑꯗꯨꯕꯨ ꯃꯊꯟꯇ ꯏꯀꯥꯏꯖꯕꯒꯤ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯦꯇꯔ ꯑꯃ ꯏꯗꯨꯅ ꯕꯣꯏꯀꯥꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯅꯝꯗꯅ ꯗ꯭ꯔꯒ ꯑꯗꯨ ꯍꯥꯞꯍꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯔꯒ ꯊꯝꯃꯝꯃꯤ ꯃꯗꯨꯗꯒꯤ ꯆꯦꯝꯕꯔꯅ ꯈꯪꯉꯛꯄꯗꯒꯤ ꯕꯣꯏꯀꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯆꯦꯝꯕꯔꯅ ꯍꯥꯏꯔꯝꯃꯤ ꯄꯥꯡꯗꯕ ꯃꯤꯅꯝꯕ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨꯅꯤ ꯑꯗꯨꯅ ꯕꯣꯏꯀꯥꯗ ꯌꯥꯝ ꯊꯤꯅ ꯉꯥꯡꯉꯝꯃꯤ ꯑꯗꯨꯕꯨ ꯒꯥꯔꯗꯁꯤꯡ ꯑꯗꯨꯅ ꯕꯣꯏꯀꯥꯕꯨꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ ꯑꯗꯨꯕꯨ ꯆꯦꯝꯕꯔꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯗꯨꯅ ꯃꯥꯕꯨ ꯄꯨꯜꯂꯒ ꯄꯅꯤꯁꯃꯦꯟ ꯄꯤꯔꯝꯃꯤ ꯏꯪꯉꯕ ꯎꯟ ꯉꯥꯛꯇꯪ ꯉꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯃꯥꯕꯨ ꯀꯔꯤꯃꯇ ꯐꯤꯔꯣꯜ ꯑꯃꯠꯇ ꯄꯤꯗꯕꯤꯗ ꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯄꯅꯤꯁꯃꯦꯟ ꯄꯤꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟ ꯑꯃꯗ ꯕꯣꯏꯀꯥꯅꯗꯤ ꯉꯁꯥꯏ ꯇꯧꯈ꯭ꯔꯤꯕ ꯃꯌꯥꯝꯗꯣ ꯃꯥꯗꯤ ꯑꯃꯠꯇ ꯈꯪꯖꯕ ꯅꯠꯇꯦ ꯗ꯭ꯔꯒ ꯍꯥꯞꯆꯤꯟꯈꯤꯕ ꯑꯗꯨꯒ ꯏꯁꯤꯡꯗꯨꯗ ꯗ꯭ꯔꯒ ꯍꯥꯞꯄꯒ ꯄꯤꯊꯛꯇꯨꯅ ꯃꯥꯒꯤ ꯄꯥꯔꯀꯔꯕꯨꯁꯨ ꯍꯥꯠꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯕꯣꯏꯀꯥꯅꯗꯤ ꯑꯃꯠꯇ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯥꯅ ꯑꯗꯨ ꯈꯪꯉꯛꯄ ꯃꯇꯝꯗ ꯅꯨꯄꯥꯗꯨꯁꯨ ꯕꯣꯏꯀꯥꯅ ꯍꯥꯠꯇꯣꯛꯂꯝꯃꯤ ꯃꯔꯝꯗꯤ ꯃꯥꯅ ꯃꯆꯤꯟ ꯊꯤꯕ ꯑꯗꯨꯝꯕ ꯑꯣꯏꯗꯕ ꯉꯥꯡꯕꯁꯦ ꯃꯥ ꯄꯥꯝꯗꯦ ꯑꯗꯨꯅ ꯑꯗꯨꯝꯅ ꯀꯔꯤꯒꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯏꯖꯠ ꯃꯥꯡꯍꯟꯕ ꯊꯕꯛꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯝꯃꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯁꯨ ꯕꯣꯏꯀꯥꯅ ꯂꯣꯏꯅ ꯍꯥꯠꯂꯝꯃꯤ ꯅꯥꯀꯟ ꯑꯃꯗ ꯆꯦꯝꯕꯔꯒꯤ ꯃꯦꯅꯦꯖꯔꯗꯨ ꯒꯒꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯅ ꯅꯤꯔꯝꯃꯤ ꯃꯔꯝꯗꯤ ꯃꯥꯅ ꯖꯦꯜ ꯃꯅꯨꯡꯗ ꯇꯧꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯑꯗꯨꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯄꯥꯝꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯆꯦꯝꯕꯔꯒꯤ ꯀꯦꯌꯔ ꯇꯧꯕꯁꯨ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯒꯒꯥꯅ ꯃꯉꯣꯟꯗ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯁꯨꯠꯀꯦꯁ ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯅ ꯄꯩꯁꯥꯗꯨ ꯄꯨꯔꯒ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯒꯒꯥꯅ ꯃꯤ ꯑꯃ ꯅꯦꯛꯇꯨꯅ ꯃꯍꯥꯛꯄꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯈꯤꯔꯝꯃꯤ ꯅꯦꯛꯁ ꯁꯤꯟꯗ ꯆꯦꯝꯕꯔꯕꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯎꯔꯦ ꯍꯧꯖꯤꯛ ꯏꯪꯂꯕ ꯎꯟ ꯃꯔꯛ ꯑꯁꯤꯗ ꯃꯇꯣꯝꯇ ꯄꯨꯟꯗꯨꯅ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯊꯝꯃꯝꯃꯤ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯛꯄꯗ ꯂꯩꯔꯤꯕ ꯖꯦꯂꯔꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯐꯤꯔꯣꯜ ꯑꯔꯨꯝꯕ ꯄꯤꯕꯤꯔꯝꯃꯤ ꯊꯛꯅꯅꯕ ꯏꯁꯤꯡ ꯄꯤꯊꯛꯇꯨꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯝꯃꯤ ꯃꯁꯤ ꯄꯨꯝꯕꯁꯤ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯈꯪꯉꯛꯄ ꯃꯇꯝꯗ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯃꯌꯥꯝꯗꯨꯗ ꯍꯪꯂꯝꯃꯤ ꯃꯁꯤ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯗꯨꯗ ꯂꯩꯔꯤꯕ ꯖꯦꯂꯔꯁꯤꯡ ꯑꯗꯨꯅ ꯑꯩꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯊꯣꯛꯂꯛꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯦꯛꯁ ꯁꯤꯟꯗ ꯒꯒꯥꯅꯁꯨ ꯍꯧꯖꯤꯛ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯐꯥꯏꯠ ꯑꯗꯨꯗ ꯆꯦꯝꯕꯔꯗ ꯗ꯭ꯔꯒꯁ
ꯍꯥꯞꯆꯜꯂꯦ ꯍꯥꯏꯕꯁꯦ ꯗ꯭ꯔꯛꯁꯀꯤ ꯌꯥꯎꯕ ꯏꯁꯤꯡ ꯄꯤꯊꯛꯑꯦ ꯍꯥꯏꯕꯁꯦ ꯃꯥꯅ ꯈꯪꯕꯗꯒꯤ ꯃꯥꯅ ꯆꯦꯝꯕꯔꯗ ꯂꯥꯜꯂꯦ ꯍꯥꯏꯖꯕ ꯑꯗꯨꯒ ꯕꯣꯏꯀꯥ ꯃꯣꯏ ꯑꯅꯤ ꯑꯃꯨꯛꯁꯨ ꯐꯥꯏꯠ ꯇꯧꯅꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯕꯣꯏꯀꯥ ꯑꯃꯗꯤ ꯆꯦꯝꯕꯔ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯃꯨꯛ ꯐꯥꯏꯠ ꯇꯧꯅꯅꯕ ꯔꯦꯗꯤ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯆꯦꯝꯕꯔ ꯑꯁꯤꯕꯨ ꯀ꯭ꯔꯨꯠꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯝꯃꯤ ꯃꯗꯨꯗ ꯀ꯭ꯔꯨꯠꯅ ꯆꯦꯝꯕꯔꯕꯨ ꯑꯅꯧꯕ ꯇꯦꯛꯅꯤꯛ ꯃꯌꯥꯝ ꯑꯃ ꯇꯥꯛꯂꯝꯃꯤ ꯃꯗꯨꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯐꯣꯇꯣ ꯆꯦꯝꯕꯔꯅ ꯎꯔꯝꯃꯤ ꯑꯗꯨꯗ ꯃꯥꯅ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯍꯪꯂꯛꯂꯝꯃꯤ ꯑꯗꯨꯗ ꯀ꯭ꯔꯨꯠꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯑꯩꯒꯤ ꯅꯤꯁꯅꯦ ꯃꯥꯕꯨ ꯑꯩꯅ ꯎꯗꯕ ꯆꯍꯤ 19 ꯁꯨꯔꯦ ꯑꯗꯨꯒ ꯑꯩꯕꯨ ꯖꯦꯜꯗ ꯂꯥꯛꯈꯤꯕꯒꯤ ꯃꯔꯝꯅ ꯑꯩꯒꯤ ꯏꯌꯥꯝꯕꯗꯨꯅ ꯑꯩꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯗꯨꯅ ꯖꯦꯜꯁꯤꯗ ꯑꯩꯕꯨ ꯐꯥꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯔꯥꯜ ꯀꯔꯤꯁꯨ ꯂꯩꯈꯤꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯅ ꯁꯣꯏꯗꯅ ꯒꯥꯔꯗ ꯑꯃꯗ ꯅꯣꯡꯃꯩ ꯀꯥꯞꯈꯤꯕꯗꯒꯤ ꯒꯥꯔꯗꯇꯨꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯍꯟꯖꯟꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄꯗꯒꯤ ꯅꯣꯡꯃꯩꯗꯨꯅ ꯑꯩꯒꯤ ꯈꯣꯡꯁꯤꯗ ꯄꯥꯟꯈꯤꯕꯗꯒꯤ ꯑꯩꯁꯤ ꯉꯁꯤ ꯁꯣꯏꯅꯥꯏꯔꯕ ꯃꯤ ꯑꯣꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯑꯩ ꯋꯤꯜ ꯆꯤꯌꯔ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯦꯛꯁ ꯁꯤꯟꯗ ꯕꯣꯏꯀꯥ ꯑꯃꯗꯤ ꯆꯦꯝꯕꯔꯒꯤ ꯃꯦꯠꯆ ꯑꯗꯨ ꯑꯃꯨꯛ ꯂꯥꯛꯂꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯖꯦꯂꯔꯁꯤꯡ ꯃꯌꯥꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯥꯏꯠ ꯑꯗꯨꯕꯨ ꯌꯦꯡꯅꯤꯡꯕꯅ ꯉꯥꯎꯅꯔꯝꯃꯤ ꯑꯗꯨꯒ ꯒꯥꯒꯥ ꯑꯃꯗꯤ ꯋꯥꯔꯗꯦꯟꯁꯨ ꯃꯦꯠꯆ ꯑꯁꯤꯕꯨ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯥꯏꯠ ꯁ꯭ꯇꯥꯔꯠ ꯍꯧꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯀꯨꯏꯅ ꯐꯥꯏꯠ ꯑꯗꯨ ꯇꯧꯅꯔꯝꯃꯤ ꯃꯗꯨꯗ ꯑꯔꯣꯏꯕꯗ ꯆꯦꯝꯕꯔꯅ ꯈꯜꯂꯦ ꯃꯗꯨꯗꯤ ꯃꯁꯤꯒꯤ ꯁ꯭ꯀꯤꯜ ꯑꯁꯤꯗ ꯕꯣꯏꯀꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯔꯣꯏ ꯈꯟꯗꯨꯅ ꯃꯥꯅ ꯀ꯭ꯔꯣꯠꯅ ꯇꯥꯛꯄꯤꯈꯤꯕ ꯁ꯭ꯀꯤꯜ ꯑꯗꯨ ꯃꯥꯅ ꯐꯣꯂꯣ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯆꯦꯝꯕꯔꯅ ꯕꯣꯏꯀꯥꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯥꯏꯊꯤꯕ ꯄꯤꯈꯤꯔꯝꯃꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯃꯁꯤꯒꯤ ꯐꯥꯏꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯅꯈꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯦꯝꯕꯔ ꯑꯁꯤ ꯍꯧꯖꯤꯛ ꯕꯣꯏꯀꯥꯒ ꯈꯠꯅꯕꯗꯒꯤ ꯃꯥꯅ ꯉꯝꯃꯕꯅꯤꯅ ꯃꯍꯥꯛꯄꯨ ꯖꯦꯜꯗꯒꯤ ꯊꯥꯗꯣꯛꯄ ꯍꯥꯏꯕ ꯑꯁꯤꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯒꯥꯒꯥꯅ ꯃꯉꯣꯟꯗ ꯁꯨꯠꯀꯦꯁ ꯄꯩꯁꯥ ꯌꯥꯎꯕ ꯑꯃ ꯄꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯨꯠꯀꯦꯁꯀꯤ ꯄꯩꯁꯥ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯔꯗꯦꯟ ꯑꯗꯨꯗ ꯁꯤꯟꯅꯗꯨꯅ ꯀ꯭ꯔꯣꯠꯕꯨ ꯑꯗꯨꯒꯤ ꯃꯍꯨꯠ ꯁꯤꯟꯅꯗꯨꯅ ꯀ꯭ꯔꯣꯠꯕꯨ ꯐ꯭ꯔꯤ ꯑꯣꯏꯍꯟꯅꯕ ꯍꯥꯏꯗꯨꯅ ꯀ꯭ꯔꯣꯠꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯈꯤꯔꯝꯃꯤ ꯑꯗꯨꯒ ꯂꯥꯁꯇ ꯐꯥꯏꯅꯦꯜꯂꯤ ꯀ꯭ꯔꯣꯠꯅ ꯃꯥꯒꯤ ꯅꯤꯁ ꯑꯗꯨꯒ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯆꯦꯝꯕꯔꯕꯨ ꯃꯍꯥꯛꯅ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯆꯦꯝꯕꯔꯅꯁꯨ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯥꯒꯠꯄꯤꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯇꯝꯕꯤꯔꯤꯕ ꯐꯥꯏꯇꯤꯡ ꯁ꯭ꯀꯤꯜ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯅ ꯐꯥꯏꯠ ꯑꯗꯨ ꯉꯝꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅꯁꯨ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯥꯏꯅꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯨꯚꯤ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯝꯃꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯗ ꯍꯨꯔꯥꯟꯗꯨꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯀꯥꯔꯒꯁꯨ ꯊꯕꯛ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯂꯕꯁꯨ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯃꯗꯨꯗ ꯄꯣꯔꯒꯁꯨ ꯍꯥꯏꯕꯗꯤ ꯃꯤꯊꯤ ꯇꯥꯍꯧꯔꯒꯁꯨ ꯃꯗꯨꯅ ꯄꯨꯡꯂꯣꯏ ꯂꯣꯏꯒꯗꯧꯕ ꯅꯠꯇꯦ ꯃꯤꯊꯤ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯄꯔꯥ ꯑꯃ ꯇꯝꯍꯧꯔꯦ ꯍꯥꯏꯗꯨꯅ ꯐꯤꯂꯝ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝ ꯅꯝꯕꯤꯔꯝꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯅꯕ ꯍꯥꯏꯖꯔꯤ ꯊꯦꯡꯀ꯭ꯌꯨ